Prajagi Convener Irendro Lekchombang Lakliba June ki tang taramathoy fauba numit 15 gi judicial custody da remand lawthakre. Seven page chana halu haiba demand secretariat employees sing ngasidagi matam kaktaba seize work strike haukhre department singi thabak pumbale pre secretariat office huntak lan sikre. Directorate of Health Manipur amadi State Health Society Manipur anina khutsamnaduna chayol ani jumna chathagadaba intensified diarrhea control fortnight 2018 nasidagi haukhre. Amasung Maira Paibi Numit Observation Committee na sinduna punlak suba Maira Paibi Numit ki thauram ngasi Kurai Salanthongda leiba Tharo Devi Lampakta pangthokre. Mayam bakrumzari adom ningbibis impact news ni ai rina thingu zamna hoji pungcha sifawbagi maruba pausing mayam da pizari. Mapanda laiba Manipuri macha sing hat kani haina kihankiba video footage ama non local kharana social media oriba Facebook ta thagalakibada comment pirubagi damak police na fakraba People's Resurgence and Justice Alliance Prajagi Convener Irendro Leichomba court ta puthokre. Chairap court laiba Chief Justice Magistrate Imphal West ki court ta puthoklaba tungda judge na bail pirabasu law yadabadagi Irendro bu lakliba June ki tang 13 fauba numit 15 gi judicial custody remand lawthakre. Ngasi nuthil pung amaga minute kunthra rom tabada Irendro wathok asida video share tauruba mioi taruka loinana police na ngak senduna court asida puthoraki. Court ta puthorakpada mahaki supporters singna maralaitaba mioi thadogu down BJP government haina laushinki. Irendro nasu long live Manipur haiba kholau lauduna court manungda changki. Pungani ga minute kunthra rom changna court wayel chatharaba tungda video share taururaba mioi tarukna bail lauki adubu Irendro Leichombana mahakpu condition yaudana thadokadabani haiduna bail order sitta sign tau yadabadagi court na numit 15 gi judicial remand lauthakibani. Court gi thadoraklaba tungda Irendro na paumi singda haikibada wathok asigi matangda bail lauroi condition amata yaudana thadokpa pami video adubu semliba mioi singna fadraga share tauba singbuna fajin baibasi yamna asoiba amani. Laibag asida justice puraknaba mari lenaba singna hotnabiyu miyoiba ama oina wafam ama fauba ngangnaba hotnabada Manipur lengakna ngangba yaroi haiduna fibun namduna leire. Lengak ki thawong asi laibak thibani asigumba BJP gi lengak asi yamna ikai ningai ni haiki. Panba yabadi non local Bihari kharana mapanda laiba Manipuri macha singda kihanwa video ama Facebook ta thagalakhraba matungda Irendro na comment piruba amadi atopa miyoi tarukna video share taurubagi maralda thasigi tangkun ga tarukta police na fakibani makoi taretmak under section 153A 153B 505 506 511 IPC amadi 84C IT 1 ki makhada phabani hairi. Bail ai thajaroi ai unconditionally release tobiyu sarkar sina wa mache tangang ba yade Simban si the people men dagi hona lady. High video si sema iba moi taruk to the house for padri aduga share tauba kambu di phaja lega lokap to thamisha se lebak si yamna soiba bodni. This is gross injustice. This is BJP government in Manipur is shameful. Aduna mayam da haijening is justice have a poche akoi lebak si the porak na ba yam thuna hona biu. Imam Manipur ki tabak tai changane. Long live! Long live! Long live! Long live! Mitop sangsilakpana maram oiduna lamdam asigi yelhomi mangkiba yagbagi akiba asigi matang amadi Prajagi Convener Irendro Leichomba condition amata yaudana thadu uhaiba demand ngasi Wangjing Bazada Khongjang Changsinkre. Reformist Students Front RSF na sinduna Changsin kiba Khongjang aduda RSF ki Thomi Singh amadi Kaithel Fambi Ima Iben Singh na mafam adugi National Highway da thoklaktuna kholau kaya lauki. Khongjang aduda Manipur gi ngamkhai kaiba yaroi mitop miyan cha singda ka bara shanba amadi lam yonba yaroi Mitop miyan cha singdagi pochei leiba lepkadabani Prajagi Convener Irendro Leichomba condition amata yaudana khudakta thadokadabani social media da irang sagatpa video thagatpagi fajin khiba mitop tarup miyam da khanghangadabani haibana chingba kholau kaya lauki.
Handak local press samadi social media gi kuthangda lamdam asida khundaminariba kanglup mashel gi marakta irang sagatnaba hotnariba sing asi khudaktagi lepnaba People's Action for National Development and Peace Pandip amadi M sugi tongan tongan ba cherol sing da khanghalakli loinana haukiba mi gi tangkun ga tarukta Manipur lengakna Irangi ihau sagatpa miyoi sing fajinduna Irang control taukiba busu cherol asina makha tana thagatpa phongdorakli 7 Central Pay Commission Secretariat Employees Singda Chana Halu Haiba demand Tauduna Ngasidagi Hauduna Secretariat Employees Singna Matam Kaktaba Seizewalk Strike Haukre Seizewalk Asina Maram Oirabga Lenga ki Makha Dalaiba Department Singi Thabak Pumba Lepkre Secretariat Office Khuntaklan Sikre Nakalamaromda Manipur Services Association Gi Maikaidagi Lengakna State Asida 7 Central Pay Commission Chana Handuna Secretariat Employees Singda Pangpam Thokpa Salary Pigani Haiba Chap Chaba Thazaba Pidri Fauba Seizewalk strike asi makhata na chathakigani haina cheksilwa thamlakli Seizewalk asina maram oiraga Babuparada laiba Secretariat Office thabaglepki Sinmi Pumba Office mapanda thoktuna Lainaki loinana office ki thabaka mari lainaba miyoi amata office manungda changbada athingba thamki Seizewalk asiga mari lainana Manipur Secretariat ki Assistant Section Officer ASO oina thaupuriba Saubam Sakhina Fongdorakpada State asida 7 Central Pay Commission Chatna Handuna Phangpham Thokpa salary fangba haibasi Secretariat Employees singi right ni Sinmi singi apamba khangna lengak asina athuba matamda 7 Central Pay Commission Chatna halu Sinmi singi awaba khangna thawak tawiyu haina Saubam Sakhina appeal tawrakli Secretariat Service na thabak lepa matam saisida whole department whole Manipur se thabak lep kadori bane maramdi moigi final approval se khoida lakani akhoina madugi du loina amta thabak tawraroi da mane mokoi gi approval du akhoi delay tawrani bako khogi process ko metek tangkhakre double times hena tangkhakre adu akhoi gi tolo macha jariba Manipur government gi employee central gi nataba puna maksidi khogi yamna down de lehore aduna aigi saura su PSU aigi level du da laijaba 7 P du di khoi da su pimam thoi haidana khoi gi hakne na tanjaban Manipur Services Association ki Vice President S Sasikantana Fongdorakpada Secretariat Employees Singda 7 Central Pay Commission ki matungina salary fanghan biyu haina lengakta tangkak kayada wari sanaba lekre Association asigi meeting makhada sinmi singna taliba dabi asi phangnaba hotnaduna sit in protest half day thabak tawba yauna khongjang kya changsin ba lekre adubu ngasi fawba lenga ki maikaidagi karigumba makhalamatagi response laktri sinmi singna Pamliba si thabak ta onthokpagi mahutta lengak asina delay tactic oina chathaduna leire haina Vice President asina maral sirakli अखोइदेगी हेना सोथना लाइबा स्टेट के आसु लोइनमक इम्प्लीमेंट तौना करे अखोइसु तौबिरो हाइबो वाफम से सरकार दा हना हना क्यारा हाइजरे गवर्नमेंट की साइट की उनदुना वारी वताई क्या सगे अदुबो फिटमेंट कमिटी सेमे एंड देन फिटमेंट कमिटी की रिपोर्ट लागा हाइदुना ngaire अदो फिटमेंट कमिटी की वाफम तोखरागा अतोप कमिटी अमा सुम मतम से सांगदोकपगी थैदोकपगी रोम दा सुम तौरगा लेबसिदा अखोइ गवर्नमेंट की एम्प्लॉय अमा ओइना करिगुंबा गवर्नमेंट की ओइबा कमिटमेंट अमा नत्रगा तारीख अदुदा नत्रगा था अदुदा नत्रगा सही अदुदा हाइबो वाफम अककनबा अमा लाक्त्रगदी अखोइ तंगाइ फदना अखोइ सीजवा स्ट्राइक से अखोइ अदुमक मखाताना चंगसिन Directorate of Health Services Manipur amadi State Health Society Manipur anina khutsanaduna chayol ani chupna chathagadaba Intensified Diarrhea Control Fortnight 2018 asidagi haukre Diarrhea Control Program asigi haudokpagi thauram amang asi Porompata laiba Jenims ki Conference Hall da Health Minister Eljenta Kumar State Health Society ki State Mission Director N Bandana Education Ace की डायरेक्टर टीआईएस किरण कुमार हेल्थ एंड फैमिली वेलफेयर सर्विसेज की डायरेक्टर डॉक्टर के राजो जेनिम्स की डायरेक्टर प्रोफेसर टीआईएस भीमो याउना हेल्थ डिपार्टमेंट एजुकेशन डिपार्टमेंट पीआईसीडी की ऑफिशियल सिंह सरुक यादुना पांगथोकी थौरम अदुगा मरी लेना हेल्थ मिनिस्टर एलजेंत कुमार फांगदोखिबदा स्टेट हेल्थ डिपार्टमेंट ना अतोप लाइन डिपार्टमेंट सिंगा पुनसिंदुना पांगथोकलिबा इंटेंसिफाइड डायरिया कंट्रोल प्रोग्राम असि मरु ओइना लमदम असिगी आंगांग सिंगबु डायरिया दगी कन्नबा आंगांग सिंगबु सेमनबनी Diarrhea maram oiraga chahi manga gi makhada laiba angang sing sibagi maram oibana laina asibu kanba loinana laina asidagi ngakthoknaba awareness pi bahaibasi tangai fadaba ama oirakli angang kansi hairabadi wa khakta ngangbana oiba yaroi lainga ki makhada department singna punna chatminaba tangai fadre hairi
Health Department asu ahenba senfam thadaduna laina asigi matangda state asigi khara manung hanjina leiba mafam singda awareness piba changi haina Health Minister na Delhi ba miyam gi pukning chingsinki ngasigi thauram aduga mari lenana State Health Society Manipur gi Mission Director N Vandana na haikibada kumja Englishing ani taraga marida state asida chahi manga gi makha da leiba angang sing diarrhea na nabagi chang khwaidagi wangki adubu masigi ona tainabada zinc ORS supplement tawbadi yamna nimki hairi asigumba asoiba kaya lairambasi semdokpa mathautai hairi hauziki oina state asigi district khuding makta lairiba health center singda zinc ORS supplement marang kaina pikre loirana ahenba stock su department laire haina mission director asina fangdoki kumja English ni tara mari dagi hauduna pangthoklakpa intensified diarrhea control fortnight asigi makha chatharakpa oina chahi asigi oina zero death due to diarrhea haiba theme da pangthokpa program asi June gi tang mapan fawba chathagani mama singda yamna ewe ohen mamchang aina icha da nungsi de haiba but ichana diarrhea naraga na kamain to treatment to khangda taragedi madu mong ta di aduna aina khwadi nungsi becha aina semningi be makhli cha aina achobu oheningi agi cha samaja chobu amdi nongdu orkani habagi agi dream ma mangam lai bundu mangphang no ge haiba taragedi ai cha se mong ta na tik ta kayen thambata ba adun diarrhea china chobu makhli major factor mo orpanina diarrhea ga degi khoi control to do ya de diarrhea na haiba makhli laina sina maru ina sagalak matam am monsoon matam da si laina sina ayang matam attack to gole haibi podam lai rabanina sigi matam simakta da khoina angang singi dam kai lokhot ke na haiba se mache government duty mo ore Intensified Diarrhea Control Fortnight IDCF ki thauram asing asi Imphal East ki CMO office ta su hautokre District Health Society Imphal East na sinduna diarrhea na maram oiraga angang amata sihaloi haiba pandam ga loinana thauram asi June gi tang mapan fawba pangthokadori thauram aduda Imphal East ki CMO Dr. KH Indra Department of Social Welfare Imphal East ki District Program Officer Barpananda Khundrakpam Department of Education Imphal East ki JTO Zone 2 M Premchandra amasung Hakshil Gilamda Khang Hairaba Miyoi Kyana Sarukyaki Indian Red Cross Society Manipur gi livelihood project Asagi Mangal gi anishuba phase ki oina matik chaba beneficiary chama ga humpuga nipanda grant oina beneficiary amamamda lupa lising ni funipan gi chanaba potlam sing pi gadori project asigi damak armed conflict HIV AIDS amadi cancer laina na laikhidraba singi loina bisingna ngasi dagi hauraga mathang tha June gi tang taret fawbagi manungda MG Avenue da leiba society asigi office tagi form lobinaba society asigi honi General Secretary Dr. Yambe Mohena fongdorakli ngasi society asigi loisang da pangthopa paumi singa unabada Mohena Lairabagi pankai makada leiba mapuroiba laikhidrabi singna senthok lambi leinaba laukalakliba khongthang asigi form pishin bagi aroiba matam tha asigi June gitang taraga manga fawani International Committee of Red Cross Geneva amadi Indian Red Cross Society National Headquarters New Delhi gi meeting makada project asi paikhatpani project asigi damak khangatlaba beneficiary singda masa masagi sinfam ga chanaba potlam oina lupa lising nifunipan fawa pigani beneficiary singna paikhalakliba lalol itiki thabak thoram sing adu mai pakna changsinabagi damak chahi amadi society asigi volunteer singna checksina yengsinkani haiki haukiba chahi English ani taraga teret ki December da pangthokiba project asigi ahanba festa punna beneficiary nifuga nithoi khangatuna lupa lising nifuga marigi oigadaba potlam sing mioi amamamda yenthoki loinana project asigi makhada lamdam asigi beneficiary chamnga da niyam chumna makhoi gi chanaba sinfamda mating pangnaba society asina pandam thamli haina mahakna fongdoki do sei traimpan chaudri boi doba masagi sei su yankai manga dagi 50 below oigedoba mana yumpu ba women headed haitare household singi lively support ki tumta Indian Red Cross Society headquarter Delhi ga akhoi ICRC International Committee of Red Cross Geneva sendang makhada lakpa karor ani mukhi project sida Manipur gi hairiba category makhal ahum sigi lukhrabi chawnga da singaroi do mating si pi na baidang to project si ani suba phase gi oina sangsen jana baidang ta iri district manga da leiba lukhrabi singi mafam da pau si yohon bina baidang ta media gi mateng lawjana ba na ngasi gi press conference si kaujabani
ꯑꯞꯁꯄꯥꯒꯤ ꯃꯈꯥꯗ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕ ꯑꯃꯗꯤ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯦꯁ ꯂꯧꯈꯠꯂꯤ CBIꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯈꯨ ꯁꯦꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯂꯔꯠꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯥꯏꯔꯦꯛꯇꯔ ꯕꯕ꯭ꯂꯨ ꯂꯣꯏꯇꯣꯡꯕꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯞꯁꯄꯥꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯍꯥꯏꯕ ꯍꯤꯔꯝꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯏꯃꯥꯂꯨꯞꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ ꯃꯈꯥ ताना अप्सपागी मायोक्ता मतम अदुदा बिल पास तौरमदाइदा स्टेट असिगी इनर अमसुंग आउटरगी एमपी ना बिल अदुगी मायोक्ता लेखी हौजिक्ति अप्सपागी मरुमदा सिक्योरिटी फोर्सेस ना मियोय लिसिंग अमगा चमगा हेना फेक एनकाउंटर तौदुना हातुक पिखिबा अमदी मांगहन बिखिबा यावख्रे इमा इबेल सिंह लेखिद्रबा सिंगी इमुंग मनुंग अमसुंग लेबाक मियामना एक असिगी मायोक्ता अकनबा इहौ कया चंगसिलकपदगी हौजिक्ति इंगथरे हाइखी खना नैनबादुदा सरुक याखिबा वांगांग लोइसिंगना लालहौबा नमथनबगी एक असि थमजिलकपदगी नमथबदी लाइरदना हेना दुम हेनगलकले एक असि लालहौबगी इरांग यामना कल्लिबा झारखंड अमदी टेररिस्टना गायहाक लेतना लांधारिबा मुंबई गुंबदा थंबददी एमपी मयाम अमना मिरकता थंबा यादे हाय अवांग नोंपोकी लमदमसिना मी ओइना उदबा लमदम असिगी लैरिबा मियामगी मिहुत सिंगना लाउरमलगा लेंगाक पाइरबा कांदा तुमिना लेखी फेक एनकाउंटर की थौदोक असी इंग्लिशिंग अनि सुपना मरीगी मोनोरमा अमसुंग इंग्लिशिंग अनि मापनगी संजित रबीना की थौदोकतगी सिक्योरिटी फोर्सेस सिंगदा मिंगचत सोकले खंगलकपदगी हंथखरबनी इंडिया लेंगाकना एक असी स्टेटा सिनखरे अदुना एक असी लौथोकनबा लेंगाकता खमथेंगना तक्सिनबा अमा चंगी हाइबा वाफम थमनखी खना नैनबा अदुदा लमदम असिदा लैरिबा तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन अमसुंग इमा इबेल कयाना सरुक याखी 1958 द पास आउट हुआ एक नी 2018 यौसले अंदकी चही से अप्सफाना चही हुंफु हुंफा अदुंबा चही नी हेना कोइना लौबे याय लिसिंगम चंगा कुम निपान सिस्टम उजुसिमा CBI ने येंगसलि से कोर्ट ने येंगसलु हदरा हाइ से मौद्रा मंगा बुकिन पदि CBI की सेंट्रल गवर्नमेंट की तोरप चाबनी सेंट्रल गवर्नमेंट की मनाइनी अदर कदाई फावबा पोत से सेंग तो बिरकतोरि नोइसे अखोइगा चिंगदब ngam वाफम मंगा है अदर हंदकी केस है फेर ओइबा यादब केस ने मरमदि मसिदा सोइदगी मतमदा कनबदा खर वारदबा तोमिसना स्कूल से की लोखटखिबा स्कल निपान दो मसी भावदा अदुगी अचुम पुथोपि अब्रा मसी भावदा मी मकोक सिंग सरु मचे सिंग दो कना कना गिनो हिदो चही अहुम हेमरे चही मरी फजले मसी भावदा पुलिस सिंग पुथोरा अब्रा Extrajudicial Execution Victims Families Association Manipur na National Human Rights Commission ki Director General Investigation da fake encounter case ka mari leinana commission asina CBI ka pulaga thijiliba asida commission na awangba thakta thijinbiyu haina ahiba cherol thakre hairi cherol adu Supreme Court na commission asida CBI na thijinbada mating pangnaba order pikraba matung commission asina chathariba thijinbagi khongchat taptharakpadagi thakibani hairi Deputy Chief Minister Yumnam Joy Kumar Nangasi 5 kilowatt ki grid connected rooftop solar power plant ani Uripo ki tongan ba mafam ani da sangakre June gi tangkun manga faubada Uripo constituency da amamba mafam leihandana bagi pandam da thamliba asi Deputy Chief Minister na fongdokre loinana amamba mafam leitrabadi nungdangi matamda crime thokpagi changsu hanthahanba ngamgani haina su fongdoki ngasi sangakraba solar power plant ani adu Sajal Academy Uripok amasung Uripok Ahanthem Lekai Development Organization ki community hall da attached tawbani hairiba solar power plant asi Manipur Renewable Energy Development Agency Manireda gi makhada government na chada humbudra puthoktuna sabani thoramaduga mari lenana Deputy Chief Minister na Watt 9 gi LED bulb yankhai mafam animakta sinaramki कोइना प्लान तोजरी बिसिंग रिपोर्ट केंद्रगी लेरिबा मफम खनिमक लेरिबा कम्युनिटी हॉल क्लब सिंग अदु खुदोंग जावा इवन प्राइवेट हाउस लेगदी मदुन सिनबे आगदी हाइबा मयाम सिसिनगा रूफटॉप की सोलर पैनल सिंग रूफटॉप त थमगा रिपोर्ट की लेरिबा मफम खुदमक सि मालनबा मसिन कोइ पादनी जिकाय स्कीम की मखादा 30% कोइन पुथोकदमनी 70% गवर्नमेंट की पिरकदोनी अदुना हजिक तोरिबा मफम कुंथ्रा मेरी कुंथ्रा मामते को आइडेंटिफाई तोरे सुमने के सी सजागी लेबा
institution se swagi area se si khakta na tawa swagi area sing da su atai da su mai phangin biba sigi pandami थौबाल डिस्ट्रिक्ट की यारीपो कैथेलदा मणिपुर स्टेट कोऑपरेटिव बैंक लिमिटेड की अनोबा ब्रांच अमा सोशल वेलफेयर अमदी कोऑपरेशन की मिनिस्टर नेमचा किपगेना हांगदोखरे बैंक की ब्रांच अदु हांगदोकपगा लोइनना मिनिस्टर नेमचा किपगेना बैंक असी सेंदोक खक्तगी खल्लगा हांगबा अदुगुंबा बैंक अमा नते हाइना मियामदा पाउजिनखी थौरम अदुदा नेमचाना मखा तारदुना स्टेट असिगी एपेक्स बैंक अमा ओइना स्टेट असिगी सेनमिलोन फगतनबगिदमक लमदम असिगी मियाम खुदिंगदा लोन पिथदुना लागली हौजिकी मतम असिदा बैंक की मरुओइबा यामना लैरे अदुना लम खुदिंगमक्ता बैंक अकाउंट लैतबा याद्रे हाइबसी येंजरगा हांगलेबा बैंक नि हाइकी बैंक असिदा थबक तौरिबा खुदिंगमक अतै अतोपा बैंक सिंगा चांगदमनबदा अमदी हेना मांगजिन थाना चटनबा होनसी कस्टमर सिंगी मपुकनिंग पेनबा सर्विस पिबियु कस्टमर सिंगनसु मतेंग पांगबिदुना अमदी लमदम असिदा फंगिबा रिसोर्स सिंग फजना हाई सिंगना सिजिनरगा लोन दरकार तारबा अमदी पीबा याबा मियोय सिंगबु कानबा फंगहनबियु हाइना नेमचा किपकेना मखताकी पदा बैंक असिदा थबक तौरीबा खुदिंगमक अतोप बैंक सिंगा कॉम्पिट तौबा ngam amadi henna mangzin thana chaknaba otnasi customer singbo fajaba wahe watana mapukning penaba service PBU amadi customer singnasu corporation PBU मणिपुर दा हौजिक लिंखलक्लिबा प्राइवेट स्कूल सिंग असिदा मरम चानादना अमदी प्राइवेट स्कूल अमगी लेफम थोकपा क्राइटेरिया सुबा सुदबा येंगदना रिकॉग्नाइज पीरेबा असि खुदक्ता लेपकदबनी हाइना डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसामना थादोरकपा चोल अमदा खंगलक्ली हिरम असिगी मतांगदा असेंबली दा पुखतुना मरी लेनबा सिंगना एजुकेशन सेक्टर असिबुसु चौखटनबा होटनबियो हाइना चोल असिना मखातारी बिष्णुपुर डिस्ट्रिक्ट की तौबलदा माइनर इरिगेशन की फिबम हेना फगत हलगनी हाइना वाटर रिसोर्स मिनिस्टर लोशी दिखोना फोंदोखरे तौबुल मनिंग लेकाइदा नेशनल रूरल ड्रिंकिंग वाटर प्रोग्राम की मखादा लुपा लाख मरी फुरोम चंगना नौना सागदबा वाटर सप्लाई स्कीम अमंगसी उरेप उयुंग तंबगी थौरमदा मिनिस्टर ना वाफम असि फोंदोखिबनी महाकना मखा तारादुना इंग्लिसिंग अनि कुनगनिथोय फौबगी मनुंगदा लेबाक असिगी युमथोंग खुदिंगदा तोती इसिंग पिथकनबगी पांदमदा तोंगान तोंगानबा स्कीमसिंग मियामगिदमक पाइखतपनी मसी मपुंग फानबा हाइबा असि मियामना लेंगाक असिदा सौगतलबा मतमददा ngamgani हाइना महाकना फोंदोखी ngasi urip uyung tambagi thauram aduda saruk yakiba oinam assembly constituency gi MLA Radha Kishorna Congress lengakpu nakoina na chairaduna taubulda mamangai gi lengakna paisa kaya thadaduna saramlaba water supply scheme asi lanai gi lamda oibana chayet naba khara leire adumakpu athuba matamda yanaba puraklagani ngasi urip uyung tamliba water supply scheme asi chahi asi gi December thada loishinduna miyamna toti ising phangdabagi awaba mayok naribadu kokhalagani haina phongdokhi mi amagi maming da patal se leirabe masida atau lai thiba mai khoi thangnai compensation lammasing mamal onam kendra ge MLA aina bigani haidal mamon da explain tawre honorable minister la si seire honorable minister la si chief engineer PhD government of Manipur da thadare masima swaida dum clear tawre haina khanbiro thamada tabul phungdagi expenditure se sana badagi horaga subisam dagi use of pawagi singa sigi total expenditure se nak taragi mathakta thamada lak taragi mathakta koi sa tabula lae ngasi nungthil pung ahunga minute kuntra rom taba matamda Tengnopal gi SP Dr S Ibom Chagi miching makhada DSP commando More Thomas Thokchomga loinana OC Y Sakti Sen Singh Luchingba More commando gi team amana More Ward number 1 Sunrise Ground Dalpati dagi loan the thinkraba United National Liberation Front UNLF ki kadar ama fari hairi faraba miyoy adudi Imphal East District ki Lamsai Police Station ki manung chanba kaibi laushang khongdagi haurongbam Ranjit alias Lumba chahi nifu apokpa haurongbam zilani hairi mahak UNLF ki self style captain ni hairi mahaki army number na 561 ni mahak ing kumjali sing amaga chamapal marfutara taruki organization asi join tawduna numit yangkhaini gi oiba basic training Eastern Nagaland da tawraba matung Major Chauba CS amagi makhada UNLF ta yawrakhibani hairi loinana ing kumjali sing ani tara gatareta mahak Naga Revolutionary Front NRF ki CO oina thabak puki hairi
Hauzi mahak Myanmar gi Thongren da UNLF ki General Headquarter da leibani hairi. Mahaki mathakta case tama More Police Station da thagat kre hairi. Ngarang nungthil pung ahum rom taba matamda Thobal Commando gi team amana Wabagai Polestar College mayada Pripak Pro gi member ama fare hairi. Farba miyoi adudi Hianglam awang lekai dagi wahengbam ongbi Waikhom Promila Elias Inau Debi Chahi Nifuga manga Mapureba Mohen Singh ni hairi. Farba miyoi adudagi mobile amaga loinana SIM card ani fangle police na wahang pahong chathabada mahak Kakching area gi businessman singdagi shell khaibada chenaba miyoi ni haiba khangbangam le hairi. Uripok Working Party Welfare Association Imphal na chahi khudingi chatharakpa Meritorious Award Program gi makada Board of Secondary Education Manipur na lauba Class 10 amasung Council of Higher Secondary Education Manipur na lauba Class 12 ki Arts, Science, Commerce Examination 2018 da pass tauba Nagamapal dagina Iroishimba Chingkhong faubada leiba Khwaidagi mark wangba mahiroi singda manapi bagi thauram ama lakliba June ki tang ahumda ipa thauko ki sanglenda pangthoklagani. Thauram asida mai pakna pangthoknaba hairiba mafam asida leiba mafamda san mahiroi singna marksheet ka loinana association asid gi nauremthongda leiba office ta thasi gi tang kuntra mathoi fawbagi manungda pishilaknaba Uripok Working Party Welfare Association na thadorok pachirol amada khanghalakli. Khurai Assembly constituency gi mafam singda paikhalakpa chawkhat thorang singda kanagumba miyoi amatana Apan bapibi ganu haina wakat mifam chathakre. Wakat mifam asi Kongpal Chingangbam Lekai amadi Kongkham Lekai gi miyamna Porompa TV Tower mamangda leiba Unity Club ki lampakta chathakibani. Ngasigi mifam aduda saruk yakiba Chingangbam Lekai Gram Panchayat ki pradhan Lairi Kengbam Kanan Balana Assembly constituency asigi MLA na Chawkhat Thorangi paikhalakpa thabak thoram singda thangnaba Assembly constituency da leiriba miyamna athingba pirakpa yaningde. TV Tower gi nakal da leiba NESU ground gi pukri achobagi saruk khara khajik mensinduna drain chanbagi thabak lokhatpada thangnabada leiba wangkhai assembly constituency gi manung chanba khurai thangjam leikai gi miyamna MLA gi mathakta star seat thagalakpa thamoi shokna nungaite khurai assembly constituency gi mafamda chawkhat thorang paikhatpada athingba pifam thokte drain asi matik chana semlabadi assembly constituency ani asigi miyamna thengnari ba ising ichaugi awabasi saphagadori bani haiki. ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯒꯤ MLA ꯂꯩꯆꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣ ꯑꯦꯂꯥꯏꯁ ꯌꯥꯏꯃꯅ ꯃꯍꯥꯛꯀꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯗ꯭ꯔꯦꯟꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠꯂꯛꯄ ꯁꯥꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯂꯣꯟꯅꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡꯅ ꯑꯌꯦꯠꯄ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯕꯤꯗ ꯊꯤꯟꯊꯍꯟꯕ ꯑꯃꯗꯤ ꯑꯌꯦꯠꯄ ꯄꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯄꯨꯝꯅꯃꯛꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯗ꯭ꯔꯦꯟ ꯐꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯊꯪꯅꯔꯤꯕ ꯆꯤꯡꯉꯥꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯐꯅꯕ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ MLAꯅ ꯁꯤꯜꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯆꯥꯎꯈꯠꯄꯒꯤ ꯃꯥꯡꯖꯤꯟ ꯊꯥꯖꯤꯜꯂꯛꯄ ꯑꯁꯤꯗꯩꯁꯤꯗ ꯃꯈꯣꯏ ꯊꯪꯅꯔꯤꯕꯁꯤꯡꯅ ꯌꯦꯠꯁꯜꯂꯛꯑꯒ ꯍꯦꯛ ꯑꯄꯟꯕ ꯄꯤꯕꯁꯦ ꯅꯨꯡꯉꯥꯏꯖꯗꯦ Matang saisida break ama laujagi break ki matungda kunlak suba maira paibi numit ki thauram ngasi Khurai Salanthongda leiba Tharu Devi lampakta pangthokibagi pau amadi Manipur amasung malim ki tongan tongan ba ipaw sing puduna lakchagi Impact News book mijeng tadun lebiu mayam bo amuka hana taram nokchari bulletin asigi makha taba pau mayam da pizari Maira Paibi Numit Observation Committee na siduna kunlak suba Maira Paibi Numit ki thauram ngasi Khurai Salanthongda leiba Tharu Devi lampakta pangthokre Nupida chathaba miot minei amadi lamdam asida thokliba asi ana mipha mipun sing lepa leitrabadi ahum suba nupilan thoglak loi hainingai leite haina Maira Paibi ima sing na thamlakli hiram asigi matangda Impact News ki reporter Khatumem Premchan amadi camera person Laishram Derek tagi paudamama Manipur gi nupi oibisingi thauna makhoi matik mayaibu wahai amatangda phongdokke harigadi Maira Paibi hariba wahai asini Maira Paibi hariba wahai hariba mitai nupi singi oiba sugumlaba matik mayai lereba malem pumana khanglaba sugumlaba Maira Paibi sing asigi numit ase ngasi Khurai Salanthong Tharu Devi lampakta kunlak subu ena Maira Paibi numit pangthokle
Solisem Chamapal, Itidagi, Lavatiba Hogalakosina, Irandam Asida, Miot Mina, Misi Mina, Paragatiba Kangdaba, Maralataba Misam Kayam, Lucina Pangapa, Asina Kangbangam Daduna, Lekagi Imam, Asina Nupisina to Ogaquina, Mara Paibi. Haiba se akoi lekai isa sing kanna bai da mak khutta mara pai bagi I ho se haureki haukiba Englishing amaga chamapan marfu dagi hauna Manipur bu disap area status lauthokuna Armed Forces Special Power Act lakhiba amadi tongan ba miot minai kaya ama paramilitary force na chatharak padagi khang mangam jabai ma singna haunaru ban naidna mera pai bi lakhibani Patsoi lanji da serpi ani la lobana kapaga hatpa serpi sinduna la loba sakrabatunda lehori ba patsoi lanji da lehori ba parjamiam dubu numitu maktaga lambi sorokta puthoaga yaipho phawraga yum da changaga macha pamjaraga konung da lochabi binabusu yauna mioi mari tamthina hatkiba nongalaga musu kathenda thaban thanasu serpi nongmaina mukapaga hatkiba miot minai leiba si lokthok daba kholau si launa na be tabu ta koi kamjai bungda yang ge ba mi pham ba tauna na gi lang khalak ba me gi tang kuni pa ngasi ngasi bak 1980 da sarakar da maduda til gi ba miyam se gari da dam thalaga barni singok da khra tha do amata khra tha do sidam ongbi piari yumnang khudau da gi nupi mansa se miroli ba da salam do si yaurak ba da sagi chibagi gari do adagi targa siba wafam asida sire piarina siba May 28 se asibu koina mera pai binumit hadana 1999 dagi hogdokhare ngasigi thoramadu saruk yakhiba amugogi president PS Devana mera pai bi sing lawri butodang singbu singthaki lunana mera pai bi amadi tongan ba Manipuri lupsing punsinduna lamdam masibu tangdu leitaba sakhotpon lamdam ma oinaba konaminasi haina phongdokhi Manipur se adumba kanagi mikha pondara aikoi lai lepang namnaba imasing achoba thodang lobom thoi civil society thodang lobom thoi aikoi masen khananaba lalong kayada nakan da injan bagi thabak thoram mayam singa se pun thengnamina malem ni chapkhat lamjen da aikoi yawnanaba punna honaminase Malim sin muthungna maming chalaba Manipur gi mera pai bisingna lamdam masi horok leba naharo sing macha masu sing mapuroi bising ngak tuna lakpagi mathakta lamdam masi gi sinmit londa achobo thodang ama lauduna lakli adubu hairiba mera pai bising ima sing asigi leita lari gi khudong saba lauduna rasti tawbu singna pasa piduna ima sing asibu marakta sijinnaba yabagi mong chatharakpa sida ngasi pangthok liba sugum laba kunlak suba mera pai bi numit asina nungaitaba phongdokli akoi masen sida tawna koi masen hatok na ba se rajniti su khara yawbra habagi singna jai first hotel linga su lingna adum tawrei haiba aduna Manipur da leba civil organization se punjal laga hum suban nupi lan se ama tawdraga di yaroi hojik mak phong sare ba tongan ba nupi angang na chathaba amani miot minai kaya se athuba matamda phathaba ngamna bhonna haudraga di nupi singi oi ba haibadi ima ben sing mera pai bi singi ba chau ho ama lakloi hainingai leite haiba wafam ase khogi mera pai bi singi marak tagi phonok narakli camera person Derek Colonial Paromjari ba ai Khetramayum Premsan Impact News Infal India government amadi nation amasung 16 ki matang da protest lakliba mi gi tang kuntra da Infal gi lagani protesting asida party bu nungshiba political party singna saruk yabiyu haina MPCC ki maikaidagi thamlakli ngasi Infal gi Congress Bhavan da Paumishinga unaba amada MPCC ki treasurer oiriba Sugnu Assembly constituency ki MLA ke Ranjit Nahai ki bada nation IM na Manipur thugaina ba hotnare haibasi ifong fonglaba wafam bungun gumbani amaromda central government na mateng pangshin bagum tawriba asida Manipur miyam na tumina leithokpa chumloi Masida Congress Party na irang sagatpagi wafam amata nate Manipur gi apunbagi saktam kaidana ba hotna jabani pangthokadawriba protest meeting asida framework amadi Citizen Amendment Bill 2016 ga mari leinana paikhatpa yaba thabak sing amadi changsin ba yaba khongjang sing gi matangda warip kaya su lawgani hairi Naga khaki waiba cultural body common body yama sembagi wafam la isi si Manipur kai bagi point ha jo koi loina khangaba ngakta ne yam sengna har kan da
सिगी फिबम सि यौराबा कांदा अखोय हुजिक तुमिना लेबा मतम नत्रे कनागुमा पॉलिटिकल पार्टी अतैनसु तांग कुंथ्रादा एमपीसीसी गी साइटगी बिहापतगी सिल्लगा पांगथोक जगदोरिबा प्रोटेस्ट मीटिंग सिदा सरुक याबियु अदुगा करिगुंबा कांदा कांग्रेस ना इरांग सागतपनिगा हाइबगुंबा मसि अखोय यामना लाइबक थीबनी हाइदना आई हाइजनिंगी इरांग सागनबगी फंबनते मणिपुर की इंटीग्रिटी मणिपुर कायदनबगी दमक्ता बसिगी मिफमसी एमपीसीसी की थ्रुदगी पांगथोक जबनी CBSE न लौबा चाही असिगी क्लास 12 एग्जाम की था असिगी हौकिबा तांकुन ग तरुक्ता लाउथोकिबा फोल्दा मारिया मोंटेसोरी सीनियर सेकेंडरी स्कूल कोइरेंगई की महिरोय सोमनाथ खाइदिमना चादा मरिफुतरा तरुक दशमिक तरुक फंगबा ngamkhre हाइरी नाकालामरोमदा ngarang इम्पैक्ट न्यूज ता यूनाइको स्कूल की महिरोय मिरिनालिनी सेंजमना चादा मरिफुतरा तरुक दशमिक मरी फंगदुना स्टेट असिगी ओइना ख्वाइदगी यामना मार्क फंगले हाइना फंगदोखिबनी मारिया मोंटेसोरी सीनियर सेकेंडरी स्कूल दगी इम्पैक्ट न्यूज ता फंगहलकपा रिजल्ट दगी सोमनाथना चादा मरिफुतरा तरुक दशमिक तरुक फंगले हाइबसी खंगबंगमखिबनी बोर्ड ऑफ सेकेंडरी एजुकेशन मणिपुर बोसेमना लौबा इंग्लिशिंग अनि तरा निपान की हाई स्कूल लिविंग सर्टिफिकेट एग्जामिनेशन दा मणिपुर पुंबगी मकोक ताख्रबा याइफबी मयेंग बंबू तरामनो ओकपगी थौरम अमंगसी लुक्राम लेरक यूथ क्लब ता पांगथोखरे याइफबी ओकपगी थौरम अदुदा पाटसोय कंस्टिट्युएंसी की एमएलए एके मीराबाई एक्स एमएलए ओक्रम लंधोनी लमजाउ तोंबा ग्राम पंचायत की प्रधान एल सुशीला अमदी लेकाय अदुगी अहल लमन कयाना सरुक याखी कंगलाई इंडिजिनियस मार्शल आर्ट्स एंड कल्चर सोसाइटी की मैक्स थोकपा चिरोल अमदा सोसाइटी असिना चाही खुदिंगी पांगथोक्तुना लाकबगुम चाही असिगी ओइनसु बोर्ड ऑफ सेकेंडरी एजुकेशन मणिपुर न लौदुना पांगथोखिबा कुमजा इंग्लिशिंग अनि तरा निपान की हाई स्कूल लिविंग सर्टिफिकेट एग्जामिनेशन दा थांग तागी ओइना मार्क वांगना फंगलकपा महिरुई सिंबु पुकनिंग थौगतपा ओइना मना मथुम पिदुना तरामना ओकपगी थौरम पांगथोकनी हाइना खंगलकली नाकालामरोमदा सोशलिस्ट स्टूडेंट्स यूनियन ऑफ मणिपुर ना थोकपा चिरोल अमदा बोर्ड ऑफ सेकेंडरी एजुकेशन मणिपुर न लौदुना पांगथोखिबा चाही असिगी आईसीएसएल एग्जामिनेशन दा लेंगाकी महिरुइसंग सिंगी महिरुई अमतना पोजीशन लौबा ngamlaktaba ningamdaba फोंदोक्तुना महिरुई लुप असिना ngasiदगी हौदुना चयोल अमा चुपना मिराई बिरबा महिरुई सिंगी चयोल हाइना खना नैनबगी थौरम पांगथोकलगनी हाइना खंगलकली प्रैग सिने अवार्ड नॉर्थ ईस्ट फिल्म फेस्टिवल दा तोंथोय लेसांग थेमना बेस्ट एक्टर फीमेल की अवार्ड फंगलखरे चलिबा था सिगी तांकुन ग तरुक अमदी कुन ग तरेत की लोनबा अहिंगदा गुवाहाटी दा पांगथोकिबा प्रैग सिने अवार्ड नॉर्थ ईस्ट फिल्म फेस्टिवल दा चिन फिल्म प्रोडक्शन की बीच गुप्ता लाइशमना स्टोरी स्क्रीन प्ले अमदी डायरेक्शन पीबा फिल्म इचे तंफादा लेसांग थेम तोंथोयना बेस्ट एक्टर फीमेल की अवार्ड असी फंगलखिबनी हाइरिबा फिल्म असिदा गोकुल अथोपमसु बेस्ट एक्टर मेल की नॉमिनेशन चंखी आइस कन्हाइलान मेमोरियल इंग्लिश स्कूल लांगमैदोंग की डायरेक्टर कम प्रिंसिपल हुइद्रोम जितेना डॉक्टर एपीजे अब्दुल कलाम इंटरनेशनल अवार्ड 2018 फंगलकपदा स्कूल असिगी महिरोई ओजा नॉन टीचिंग स्टाफ महिरोई सिंगी ममा मपा अमसु मियामना हराउ तयामना ओखरे समता साहित्य अकादमी न पीबा लेमजनिंगाई ओइरबा डॉक्टर एपीजे अब्दुल कलाम इंटरनेशनल अवार्ड 2018 असी VDS सिविल लाइन नागपुर दा हौकिबा तांकुन ग तरेता पांगथोकिबा चिंग लेमलबा थौरम अमदा खुदसिनारखिबनी हुइद्रोम जितेना स्कूल असिगी डायरेक्टर कम प्रिंसिपल अमा ओइना महै मसिंग तबीबगी लमदा लौरिबा थौदांग असिबु सखंगबा ओइना अवार्ड असी पिरखिबनी महाक ममांगदसु इंटरनेशनल अवार्ड 10 अमदी नेशनल अवार्ड 5 फंगबा ngamkraba मिसक अमनी रिपर्टरी ऑफ वारी लिबा मणिपुर की मसालोशंग रिपर्टरी ऑफ वारी लिबा ब्रह्मपुत्र बेली ब्रांच होजाय असम का खुदसमनदुना असम की लंकादा पांगथोरकपा वारी लिबा फेस्टिवल ngasi लोशनख्रे वारी लिबा फेस्टिवल असिगी मनुंगदा ख्वाइदगी चाउबा फेस्टिवल अमा ओइरिबा मरी शुबा वारी लिबा चैराव फेस्टिवल असिदा मणिपुरगी वारी लिबा आर्टिस्ट मरी अमदी असमदगी मापन सरुक यादुना चलिबा मे था असिगी तांकुन ग मरीदगी चथरकपनी उरीपोक अहंथेम लेकाईगी इम्फाल म्युनिसिपल कॉर्पोरेशन वार्ड नंबर 6 की वार्ड डेवलपमेंट कमिटी न सिंधुना खंगमिनसी नुमित वार्ड नंबर 6 IMC हाइबा थौरम अमा लाखलिबा जून की तांग अनिदगी हौदोक लगनी हाइरी
Hairiba chayol khudingi leptana pangthokadoriba thauram asida ward asigi ahal laman amadi miyamna thengnariba khudong chadaba singi matangda khana nainagani hairi hiram asiga mari leinana uripok ahanthem laikai da leiba ward development committee gi office ta paumi singa unaba amada committee asigi chairperson taurangbam indrajit na phongdorakpada IMC gi atopa ward singdagi ward number 6 na chawkhat khongthangda mangjil thana chatpa ngamnabagi pandamda thauram asi haudokpani loinana IMC ward number 6 ta shop license paidana dukan phamliba singsu athuba matamda license painaba hotnabiu haina appeal taurakli loinana IMC da register tawdaba thela rickshaw singsu ward number asida chathok chasin tawriba asi athuba matamda register tawshin biu natrabadi ward development committee ne action lawba hauragani haina su phongdorakli lakadoriba adumba thangja numitagi akhoi maming oina khana minasi numit ward number 6 ipan municipal corporation haiba ama maming thonjaraga hairiba thangja numisidagi akhoi gi member sing aduga ai sama cooperator ayuki pung 13 tabadagi pung 3 phawba every saturday akhoi asida available oiraga akhoi ga kari tatok tatin toraga ward asigi sakhutnabagi wakhalonda paikar adumba khana binasi numit ward number 6 ipan municipal corporation haiba maming si thonjaraga akhoi every saturday thangja kuningi akhoi asida available oigani Khundrakpam Assembly Constituency ki manung channa haraurau amadi tangkhamgi sarukta cheliba kongba turel khongnung amadi turel leirai thonbagi khongthang chathakre kilometer 10 rom sangba turel gi sarukasi Khundrakpam Jila Parishad member Thangjam Angobi amadi haraurau gram panchayat ki pradhan L Kulachandra gi meeting makhada chathakibani khongthang asigi matangda tangkhamdagi NG Brajamohan Kauba Lawmigi sinfamda leiba miyoi amana chahi taragi mamangdagi haraurau amadi tangkhamgi saruk asida kongba turelgi irol nung asi phunjinduna leirakibani turel irol nung thenba asina maram oiraga nong khajik tabaga ising ichaugi awaba mayok naduna mafam ani asigi lokol kaya ising thumjinbadagi ensang napi mahi marong kaya amangata thokpagi awaba mayok naduna lakibani ngasidagi paikhat pahoriba khongthang asina khulani asigi miya maru oina lawmi singi awaba chauna kokpa ngamlagani haiki केंद्र सिगी सरुक तंखाय मा ओरिबा अखोइगी कोंगबा तुरेल अमदी लौ परी चंगवा चातुक लोम सिगी हुजी हुजी चारिबा तुरेल असिना इसिंग इचाउ थोक्तना चाहि अहुम मरी अखोइ चाददना लाफ मयाम असि अखोइ जिला परिषद थांजम अंगौबी अमसुंग अखोइगी प्रधान कुलचंद्र अनिसिना टाइप ओइदुना अखोइगी खुंगंग सिगी सरुक चामगी मनुंगदा 90% दे अखोइ लौमी प्रजांग हक्तनी मसिगी येंगबीदुना मखोइ अनिना अखोइगी तुरेल असि खोंगुंग असि तेंगदना अमदी अकोइबदा लैरिबा पल्ली किलोमीटर 5-3 असि सांगना अखोइ कोखतना मियामगी काननबगी नोत होनबसे अखोइ लौमी प्रजाना ngangkhoi leitana अखोइ हराउजै Lebak asida lairiba imung khudingmak chakthong gas sizinanaba India government na akhanana paikhalakliba Ujwala scheme ki makhada New Cheko Nongchup Jila Parishad ki manungda lairiba lairaba imung sing ki maraktagi beneficiary kun ka manga khangatuna lemna chakthong gas phanghankhre RBD Indian Service amadi Basikhong Indian Sinduna Imphal East ki akampata leiba Ibuda Wangburel Community Hall da pangthokpa achamba thoram amada hairiba beneficiary kunga manga asida chakthong gas sing asi yenthokibani nakalamaromda ngasi India sinba tungna pangthokliba Ujwala scheme gi kanaba fanglaba beneficiary singa Prime Minister ga video conference ki khuthangda hakthengna na wari sanabagi thoram amasu mafam asida pangthokhi traditionally sanaramba akhoi singna chak thongbase mai khu khui adagi yamna awaba moi chak thong matam changi ado sigum mayam se nupi gi awaba si ubira kanda honorable prime minister na Narendra Modi ne sigum ujala scheme si sei khai mamangda hodok pi gibani adana nupi singda gas ki connection je piraga akhoina saksang dagi hauna haitare saksang dagi hauna yamna nungai ne imung manung si sabada thakpa dagi hauraga admaina nungai ba si pina na bidam ta hodok pa scheme si mayamna su yamna welcome taunaba aduga barot sinba thungna yamna successful oiba yamna mai pakpa scheme amani traditionally sana Moirang Kendra si nongmanong gi sotha bahen galakli haina Moirang Kendra Progressive Front ki luchingba TI Santina hairi Moirang film da leiba Moirang Kendra Progressive Front ki office ta pangthokiba front asigi chahigi oiba general body gi mifamda front asigi luchingba TI Santina phongdokibada
chahi kaya leptana front asina moirang kendra ki sothara furup mahiroi kaya amadi ahal oiraba kaya bu soigatuna lakli moirang kendra ki lairiba miyam gi mihut singna miyam gi thabak mapung phana tawdabana maram oiraga chaukhat thorang gi thabak singda maningda leire moirang da leiba hospital mahai tampham sang sing chahi khuding gi sothaba helakli haina mahakna phongdoki ngasi gi thawra maduda front asigi maru oiba miyoi kyana saruk yaki SDC Sawombungi Makada Lairiba 29 Nungoi Amadi 81 Hairok Hairiba Revenue Village Ani Asigi Computerized Jamabandi Patasing DC Office Porompata June Mari Dagi Hauduna Office Award Lauraba Yaragani Haina Imphal East ki DC na Tokpachirol Amada Kanghalakli Amadi Hairiba Asigi Damak SDC Sawombungda Lupa Yankai gi TR Amam Kakadabani Hairi Voluntary blood donation ki matangda nongmagi oiba leadership and motivation campaign ama Taubul Kabui Community Hall Vishnupur district ngasi pangthokre Taubul Kabui Youth Club amadi Red Ribbon Club of TYDA Taubul Youth Development Association na khutsamnaduna pangthokiba thauram aduda sarukya kiba Indian Red Cross Society Vishnupur district branch ki treasurer Dr. Huidrom Roman Singh na EP bahaibasi atopagi punsi kanbata natana EP riba miyoi dusu punsi sangbagi maram amasuni medical science na phana chaukhatuna su asi saba ngamdabana EP bahaibasi yamnamak maru oi lebak asida leiriba miyoi singna thokpiraktuna chang naina voluntary blood donation tauragadi hospital da igi awatpa kharadi mention ba ngamgani haiki Thauramadu NYK and Patron Officer Red Ribbon Club under Max ki ex project officer Elangpam Premjit nasu hauzikti HIV mahik yauba e kapadagi syringe sharing tauduna HIV sandopagi chance leiraklaba miyamna e kapa amadi lauba matamda chection labasu appeal taurakli Imphal gi Travel Research Institute ngasi book publishing ki matangda numit tare ni chupna chathagadaba certificate course tama haudokre National Book Trust India Ministry of Human Resource Development Government of India na sinduna pangthokiba haudokpagi thawramaduda Chief Guest oina saruk yakiba state asigi Travel Affairs and Hills amadi Fisheries Minister and Kaishina Ministry gi thawrang asibu singthaki Hauziki matam asidasu human potential khangnaba hotnarakpa matamda lairiki chauraba thaudang lei haina mahakna phongdoki amadi tongan ba lam kayada khutmariba aiba amadi scholar shingi contribution singbusu mahakna singthaki Indira Gandhi National Travel University gi hauzik leiriba chayet naba asigi matangda palladuna mahakna wathok asi athuba matamda tung koina chatnaba yagadaba waroishin ama purakpo oirasunu haina mahakna thamki ngasigi thawramaduda National Book Trust India gi training officer Narendra Kumar Amadi Indira Gandhi National Travel University Regional Campus Manipur ki Director Professor Ramjivan Singh Thakur ani susarkyaki Lakliba June 12 taramapan fauba ayuk pung 10 hauduna lamfel patal laiba Manipur Khadi and Village Industries Board ki campus ta khoiloibagi training ama pangthoklagani haina board asigi chirol amada khanghalakli amadi masida kumja English ngani tara nipan gi beneficial ngapigani financial year manungda khoiloibagi master trainer training gi damak application pishin kiba miyoi singna saruk yaba yagani haina su khanghalakpaga loinana akupa marol loishang asigi notice board gi khanglaba yagani haidi Lamdamasigi thabak phangdraba naha singbu masaga chanaba sinpham phangjanaba pandamda Buvon Technical and Skill Development Private Limited lamding khunongna sinduna chatharakiba thahumgi skill development training loshinkre PMKVY scheme gi makhada chatharakiba training asida assistant electrician oina mai paklaba trainee kuntraga humdoi campus selection phangduna Bengaluru da base tauba Crown Electromagnetic Private Limited ki thabak tawbagi khudong chaba phangkhre hairiba trainee kuntraga humdoimak Imphal thadoktuna Bengaluru chatnaba ngasi Vuvon Technical and Skill Development Private Limited lamdeng khunogi chairman Naurem Nabachandrana Institute asigi campus talam thake
Manipur State Panchayat Parishad ki executive meeting ama pangthoktuna central government na MGNREGS ki English ingni taranipan taramapan ki ahanbai installment ki oina pirakhiba lupa koti chamaga taramanga dasmik sino mari lakliba jun ama faubagi manungda thadok trabadi jun mapandagi khongjang changsilagani haina warip ama lokre hairi Hauzik sanabagi pauda Thobal District T20 Cricket Tournament CAL Lilong Masjid Road Amadi Al Almin Lilong Animai Pakre Tournament asigi ngasi sanaki bahum suba league match aduda LCIC Mairin Kunna tos ngamduna match asigi apiv over kunda betting hana sanaki bada wicket ahum khak turaga run chamaga taraga mari lobungamki masigi paukumda match asigi ani suba batting sanaki ba CAL Masjid Road na match asigi over taraga nipanda wicket taruk turaga run chamaga tara manga loduna match asi wicket marida Pak Pangamki. Match asida LCIC Mairin Kungi batsman Mohammad Bobina man of the match taki Chatharakliba cricket tournament asigi ngasi sanakiba mari suba ligtana Al Amin Lilongna tos ngamduna betting hana sanaduna match asigi apiva over kunda wicket ahum khak turaga run chamaga humpudradi thoi lobangamki match asigi ani suba betting sanakiba WYC wangkhemna su match asigi apiva over kunda wicket taramak turaga supnagi run chamaga tara khak loduna match asi run humpuni thoida maithibanangki match asida Al Amin Lilongi all rounder Samirna match of the match taki The Thobal District Cricket Association asintuna chathariba cricket tournament asida district asigi team marina sarukyari hayeng makhataba league match ani sanaragani AYMFA Yaripok amadi VSAI Thamaiban anina ani suba Sangai Trophy Veteran Football Championship ki final da lamba taunaragani ngasing mapal kangchaibungda sanagadaba tournament asigi ahanba semi final aduda AYMFA Yaripok amadi VSAC Churachandpur anina Panjil amata chanaba ngamdabadagi kick from penalty na lepnabada AYMFA Yaripok na VSAC Churachandpur bu Panjil taruk mangada maithiba piki Chatharakliba football tournament asigi ngasi sanakiba ani suba semi final dana VSAI Thangmaibana FC Imphal mayai koibibu panjil taruk mangada maithiba pibangamki Chathariba veteran football tournament asigi final match tha asigi kuntra mathoida sanaragani SDAU Tekcham na sinduna migi haukiba tangkun ga taruktagi punna team kunga marina saruk yaduna Tekcham High School ground da chatharakiba ahanba SDAU trophy gi ngasi sanakiba match da Wangjing FC na PTC Sapambu Panjil manga sino da thoikre Arabada bulletin asig headlines amuhana miyam da thamjage Prajagi convener Irendro Leichomba ngasi court puthokre lakliba jun gi tang 13 fauba numit 15 gi judicial custody remand lauthakre Seven page chana halu haiba demand secretariat employees sing ngasi dagi matam kaktaba seize work strike haukre department singi thabak pumba lepre secretariat office kuntak lansikre Directorate of Health Services Manipur amadi State Health Society Manipur anina khutsamnatuna chayol ani chuna chathagadaba intensified diarrhea control fortnight 2018 nasidagi haukre Amasung Maira Paibi Numit Observation Committee na siduna kunlak suba Maira Paibi numit ki thauram ngasi Khurai Salanthong da laiba tharu thokre